Russiana Ukraine gi mathakta sizinariba Beckham bomb gi matangda international organization kayana akan bamawong da yaning da bapongdorok le. Russiana Ukraine gi mathakta cluster bomb amasung Beckham bomb sing sizinaduna laiwak asigi konung kip amade masigi akoy bada kapsilagliba kaya asigi matangda Ukraine gi ambassador na United States amasung Human Rights Group ta midyeng sangbi na bahayjarak asigumba makal gi khulay ase Ukraine gi mathakta sizinarakpada Malam gi oina ladiba tongan ba international organization Amnesty International amasung Human Rights Watch na akan bamong da yaning da bapongdorok le tongan ba organization sing asina Ukrainian forcing na sizinaba yaroi haina thingkraba cluster munition sing paksa na Ukraine gi mathakta sizinarakmana northeastern Ukraine da laiba preschool sing da akan ba saipu pire school sing adu da micham miyam kayana sangjapam lawduna lairiba mafam ne Tanza asida Ukraine gi ambassador Oksana Markarovana United States ta Moscow na sizinaragliba thermoveric weapon nakal lamaromda Beckham bomb hainasu khangnaba makal gi bomb ase sizinaragliba sing sige matangda marik chumba paudam thamkhrai ngarang su Russiana Beckham bomb sizinaduna bomb kapsilakhe bomb asina maram oiduna Russiana Ukraine laibakpo pak sauna manghan takhan bagi thabak chatharagli haina Ukraine gi ambassador na reporter sing da phongdorok le hauzik Ukraine na claim tawrakliba Beckham bomb asigi matangda chapsaba praman phangba ngamdri haina White House ki press secretary Jen Psaki na phongdorok le karigumba makhoi gi wafam asina chumlabade Beckham bomb sizinaba haibasi Russiana ain gi wangmada war crime chathabani haina lawgane Psaki na wafam asi khangjin baga loina na hiram asigi matangda international organization sing na Midyeng changsin gani amade USK President Joe Biden gi administration asu hiram asigi matangda saruk yaduna akupa makataba wari sing sanagani haina phongdorokhe Beckham bomb hairiba makhal gi anuba khulai ase yamna mangjil thakraba technology sing sizinaduna yamna yangba nature asibu mangan takhan bangamba khulai ne haujikti Beckham bomb ase hanadagi hena upgrade tawduna tawba ngambagi chang hengat hankhre hana lairamba khulai sing de langsinduna pokaihanba aduga yotek singna makoina pamliba target adu mangan takhan bane aduga anauba makhalge thermobaric weapon ama oiriba Beckham bomb aside temperature amasung pressure dang kahianba sapu sizinaduna target adubu mangan takhan anaba sinba ngamba khulai makhal amani haire intel site singde attack tawdringai gi mangoina na kip kimiyoi singde yum thadokhinaba Russia na warning tawkhre kip ta Ukraine ge intelligence service singge infrastructure ni haiba aduga Russia gi troop singna attack ama chatharagani amasung city aduda lairiba miyoi sing aduda mafam adu thadoktuna satkina ba mangjongna khangan khre haina defense ministry na ngarang phongdokhre attack singi ipau namsinana ba SBU Ukraine gi security service aduge technological infrastructure adu amasung 72 suba PLO psychological operation unit ki mapungoiba center adu high precision khulai sing na attack tawragani haina defense ministry gi wangangloi Igor Konasenkov na haike ai khoina relay note sing aduge manakta lairiba kip resident singbu makhoi gi yum thadokna ba appeal tawri haina wangangloi aduna makhata khe Russia gi troop sing na Ukraine gi konung kip lauksinana bahonaragliba sing adu hena kangkhalakhibaga mahaki warol adu phongdoklakhibane haujiksu akan ba mawong dalan soknariba nongpok thangba city Kharkiv yauna city kaya marumge residential area sing de attack sing sathai haina Russia army bu Ukraine maral sikhe adubu civilian target sing da makoina attack tawde haina Russia na haire Russia na landarakhi baduge matung hojik phawada micham chahumga yangkhai sikre haina Ukraine na haire hojik Russia na maruoi ba city manga loksinana bahona re masigi manung de Ukraine gi konung kip na khwaidagi maruoi ba oire Russia amasung Ukraine laibak ani makasi city aduna mayol oirakhiba Kievan Rus Empire dage haurakibane 1991 dage maning tamba Ukraine gi konung oiragliba mi million aniga dasmik mapan ge city ase matam sangna dagi ngasi su Russia gi maming kip haina khangnarakle mathangda laibaga sigi ani suba khwaidagi chawba city Kharkiv ne city ase Russia ngamkhai dagi supnagi kilometer nifu lapada ayambana Russian lon ngangba mi million ama dasmik mari ge tek hap amane Russia na lauksinana bahonariba ahum suba city aduna Mariupol ne Sea of Azov ta laiba maruoiba hithangpam city ase Russia na Ukraine da landaba haurakhi badudage haujeksu attack sathaduna laire
Russia na lawsinanaba honariba atopa city anidi Vredianska amasung Kherson ni. Crimea romdagi laglaga Russian army na Sea of Azov ta laidiba hitangpam city adu ngahan lawsile haina phongdokhe. City asi Periol dagi Torban paringda kilometer marfuga mari khaktamag lape amaromda Kherson hairiba se Crimea peninsula da sanglakpham control tawriba Dnieper river gi nongsup Torban da laidiba lan gi maruoiba hitangpham amane Crimea dagi Russian forcing na masi langoi chansinkhre hitangpham masi Russian Black Sea fleet ki hana base oirame masi Russia gi khutta takhibada nongsup lomda Odessa yongnabagi lambi adu hangdokraga ne hairiba Odessa si Russia lon ngangba miyoina majority oi amasung NATO member Romania amasung Moldova ga ngamkhai tainai masi shipbuilding city amane apunba mising lak ani galising marfuga taret ne khwaidagi nauba advisory da Indian citizen singbu khudakta kip thadoknaba India na khangan khre Russia na city sing selling tawduna Ukraine da makhata na sangsilakhibaga India na makhoi gi citizen pumnamakpu train sing da natraga atai aphangba upay amana Ukraine gi konung kip adu ngarang khudakta gi thadoknaba khangan khre Russia gi Mayokta Lanthengnaba Pamba foreigner Singna Ukraine da visa gi Darkar Oiroi Ukraine da landarakliba Russia gi lanmi sing Lanthengnaba Pamba foreigner Singna Ukraine da lakpa matamda visa gi Darkar Oiroi haina phongdokre Ukraine gi president Volodymyr Zelensky na haikibada Russia gi lanmi sing maithiba pinabagi damakta foreign national singbu international brigade of territorial defense of Ukraine da join tobinabagi damakta taksille Russian troops singbu Lanthengnabagi damakta Ukraine gi force da yawba pamliba foreigner sing aduna Ukraine da lakpa matamda visa gi Darkar oiba sing adu lairoi ningthaukaba numita Ukraine gi president Volodymyr Zelensky na Ukraine gi force da yawba pamliba foreigner sing gi damakta de temporary visa free region gi ayaba pikre adubu hairiba Ukraine gi policy asida Russian national sing dadi ayaba piba laite maramde Russia gi laibak ase aggressor state ama oibana makhoi gi citizen sing adu Ukraine da laktuna Russia gi Lanthengnabagi ayaba Piroi haire Ukraine na ayaba foreign citizen sing adude United States amade European Union gi citizen sing na Ukraine da lamkoiba lakpa matamda numit marfudrani natraga tha taruki matamgi visa gi Darkar oidibane Russia na occupier singi Mayokta amade global security bu protection to pamliba miraiba ki myoi pumnapo Ukraine gi president na laibak asida laktuna Lanthengnaba sida yaubinaba invite tawre mahak na haikibada hogjek Russia na Ukraine da landarakpadagi Soknariba lan ase Ukraine da landa silakpa khakta natana Europe da landarakpagi thawong amane maramasina foreigner singna Russia gi lanmi sing asibu maithiba pinabagi damakta Lanthengnaba Pamba taraga de Ukraine embassy gi military atajega I pau phauna binaba wafam taksilagle mahakna foreigner sing aduda makhoi gi lairiba combat experience na singbagi akupa warol sing adusu khangan biraknaba Taksilde Ukraine gi city kaya amada akanba mongda Lanthengnare Ukraine gi lanmi singna Kharkipu amukhana loksinba ngamle haina claim tawre marakasida European Union amade West na Russia gi Mayokta sanction thamkhre Swift global payment system dagisu bank sing khara amadasu athingba yaure Russia gi president Vladimir Putin na Ukraine da full scale military operation sathanaba hukum tawkhraba matung tarakpada sanction gi khongthang asi lokhalakibani haire Portugal, Greece, Czech Republic amadi Netherlands chingba laibak sing yauna European nation kaya amanasu Ukraine da langi khusukhulai sing pigani supply tawgani hairibane US na su Russia gi lanmi sing Lanthengnabagi damak Ukraine da khusukhulai kaya ama thajin khrabane Aroi bada tabiri bapum namakpu thagatsari